Prem Review presenting Minder. Minder haiba movie sina aikoi nung liba si machanupi bu kaina khraba mama mana macha si uningbagi mayaina mahaki punsida kari kari awaba thenaki ga haiba si film asi yengminara khangminara si Minder haiba movie sina horokpade khoida Lisa Kaurban nupi amana sijarage haiduna sorok asig mayada hiptun lerami adubu mahangna dum hiplinga batam astadi mahaki mamangda car ama laklami madure Lisana suicide tokduna siriga haina khalamba si mahaki mamangda lakliba car si ubada yamna kijaraduna mahakti Muhammad stigi hot kirami adubu hairiba car sinadi Lisana tawriba singasi nangna Muhammad sta kedawribuno haiba wahi ama phaw hangdabida car si Muhammad stigi thawduna charkirami Lisana karigi mahak masa matomda suicide tokjaduna siriga haina khallibano hairibasu mahaki machanupigi birthday numit tarami adubu mahaki machanupi asidi Sangsa sidagi sikhiba sina maram oibana Lisagi punsida mathomang khangdabida kari tawsege habasi amta khanglamde masina maram oibana Lisana siraga haina khanbo irami tanja asitadi Lisada wahi amata hairamdabida thaudun chakhiba car si maning amu halaglami amuksu gari asigi manungdagi Adam ko nupa amana Lisada sumna halaglami nang kaidorage Muhammad sida mi so mata laite nangna karigi Muhammad sida natomna leram libno hairami adubu Lisana di pakum asunu piraglami ai hauji karimta tawde ai lambi sig matada leptun leram libine hairami adude Adam namu Lisada sumna hairami nang leriba Muhammad sida mi phattaba yamna leibani madugi smathakta Muhammad sida gari so mata nangna phangloi nangna karigumba city da chaningba tarabadi ai ge gari se tongkhalo ai ne nangbu city jongna thinmirang hairami adudagi Lisana su Adam na hairi wai se jarduna Adam gi gari si tongkhalami makoina gari sum thawnu lakma matamdong Adam na Lisada sumna hairami nangna Muhammad sida mi so mata laite nangna tomda kaidawram libno hairami adue Lisana mo Adam na pakhum asuna pirami ngasi numit asi aigi chanupi gi birthday ni aduba aigi chanupi si sangsar si thadok tun chakhrei masina maram oibana aigi punsida aigi ne habata kanamta laite adubu icha gi birthday numit asida aini chanupi subjamna ningsanglaktuna ai itomda Muhammad si leram libine hairami Lisagi wa hastabada Adam namu mangoda sumna hairami asina maram oibanara nangna soro adugi mayada hiptuna natona sijaraga haina tarom libdo hairami adu Lisana mu Adam na pakum asun pirami ai hojik siba pamde aina pamlibadi ai gi chanupi gi sakta madu aina mukta jengjaba pami hairami masig matungda Lisana car si yauriba radio si on tawrami matam astadi radio sida police kya amna sumna haraglami aikoi gi city sida hojik seren killer nupa ama aikoina faba ngamdarduna nanthoktuna chakre adubu hairibu nupa asina nupi machani bu hatuna hojik chakhibani amukso aikoina nupa si faba ngamhaudabu tarbasu mahaki maramda aikoina loina khangi hairibu nupa aduna wakthangnaba machugi car ama thauki mahaki kuchusu ngakhrong ngawi madugu simathakta mahaki yet thangba makhut aduda cross maki tetu amsu hagi hairaglami matam asida Lisana loina khangmangalami police asina hairaglibu nupa si atai kanamda natte mahaku pudun chatliba Adam hairibu nupa si orami matau karamna Lisana Adam asi mihatpa mino haina khangliba sisu Adam gi jet thangba makhut asida cross mark asi Lisana urami masig matunga Lisana masa kanjanabagi wakhan kharabu khalako matam astadi Adam hairibu nupa asina mahaki gari sibu break kana fajanduna Lisa asidi mahaki mako asi gari sida kana jesanduna mahaki Muhammad sida wanthakirami masigi matung ngahak leraga Lisana gyan tarko matam astadi mahak asi jamna piklaba chamber amada fajan thamlami madugi sumatakta mahangna tongalaba dress amasu selami adude Lisana yamna pakhaladuna aibumta kanbiu haiduna chamber gi aho makul asida lawbu matam astadi mahang lawribasi kanam taramde asina maram obna Lisachu pilot duna mahak Muhammad stegi thokpa ngamlura haina khanduna matha sardun phamnu lerami tanja astadi mahang leriba chamber asigi mamangda thong ama hanglami madugi sumatakta Lisana loina uba phanglami mahaki mamangda hangtoklaliba makul asigi manungda yamna sanglaba tanel ama lei madugi sumatakta tanel asigi mamangda nungsa mangan thokpa siman urami adui Lisana sumna khalami mahangna makul asitegi thoktuna mapana thokrage haiduna makul asitegi thorakpa matam astadi thong ase amuk thingjankhirami masina maram obanam Lisa si yamna pakhalami mahangna kariguma Muhammad asitegi thokpa ngamdaba tarabadi mahang hana leramba chamber asitegi thingjankhira haina khanduna matam astadi maki makuta siriba gari asida elam ama kholaktuna gari asida minute 13 gi setting ama buthololami adude Lisana loina khangmongolami
ꯃꯍꯥꯛꯅ ꯃꯤꯅꯤꯠ 12ꯒꯤ ꯃꯅꯨꯡꯗ ꯇꯅꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯄ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯇꯅꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯔꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯉꯥꯜ ꯑꯁꯤ ꯇꯞꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯉꯥꯜ ꯑꯁꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯌꯣꯠꯀꯤ ꯊꯣꯡ ꯑꯃ ꯇꯞꯅ ꯇꯞꯅ ꯊꯤꯡꯖꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯂꯤꯁꯥꯅ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯃꯉꯥꯜ ꯑꯁꯤ ꯌꯧꯅꯕꯒꯤ ꯑꯃꯨꯛ ꯀꯟꯅ ꯆꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯃꯉꯥꯜ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯤꯡꯖꯤꯜꯂꯛꯂꯤꯕ ꯊꯣꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯅ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯂꯤꯁꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯀꯗꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯔꯗꯨꯅ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯊꯣꯡ ꯑꯁꯤꯗ ꯃꯈꯣꯡꯅ ꯀꯟꯅ ꯀꯥꯎꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯇꯅꯦꯜ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯅꯦꯜ ꯑꯁꯤꯗ ꯑꯩꯅ ꯊꯣꯛꯄ ꯇꯥꯔꯕꯗꯤ ꯍꯤꯡꯂꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯤꯁꯥꯅ ꯌꯥꯝꯅ ꯄꯤꯛꯂꯕ ꯇꯅꯦꯜ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯒꯤ ꯃꯊꯛ ꯑꯃꯗꯤ ꯃꯈꯥꯗ ꯂꯝꯕꯤ ꯑꯅꯤꯁꯤ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯁꯥꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯅ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯁꯥꯅ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯂꯝꯕꯤꯁꯤꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯤꯁꯥꯅ ꯄ꯭ꯂꯦꯠꯐꯣꯔꯝꯒꯤ ꯃꯊꯛ ꯊꯪꯕ ꯂꯝꯕꯤꯁꯤꯗ ꯀꯥꯈꯠꯇꯨꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯗꯤ ꯃꯊꯛꯇ ꯇꯞꯅ ꯇꯞꯅ ꯏꯟꯈꯠꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯅ ꯂꯤꯁꯥ ꯑꯁꯤꯕꯨ ꯆꯈꯥꯏꯗꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯁꯥ ꯑꯁꯤ ꯃꯍꯥꯛꯄꯨ ꯆꯈꯥꯏꯒꯦ ꯇꯧꯔꯤꯕ ꯇꯅꯦꯜ ꯑꯁꯤꯗꯒꯤ ꯁꯤꯠꯇꯨꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯒꯥꯔꯤ ꯑꯁꯤꯗ ꯑꯦꯂꯥꯔꯝ ꯑꯃ ꯈꯣꯡꯂꯛꯇꯨꯅ ꯃꯤꯅꯤꯠ 5 ꯈꯤꯇꯪ ꯉꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯁꯥꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯅꯤꯠ 5ꯒꯤ ꯃꯅꯨꯡꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯂꯤꯁꯥꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯤ ꯑꯃꯕꯨ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯁꯥꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯅ ꯍꯧꯖꯤꯛ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯅ ꯃꯇꯦꯡ ꯅꯤꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯂꯤꯁꯥꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯃꯩꯅ ꯂꯣꯏꯅ ꯆꯥꯛꯊꯦꯛꯈ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯁꯥ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯂꯤꯁꯥꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯒꯥꯔꯤ ꯑꯃꯁꯨ ꯁꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯁꯥꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ, ꯃꯤꯑꯣꯏ ꯑꯁꯤꯅ ꯁꯤꯔꯤꯕ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯇꯥꯏꯃꯔ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯝ ꯆꯥꯅ ꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯕꯅꯤ ꯍꯥꯏꯕꯁꯨ ꯂꯤꯁꯥꯅ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯁꯥꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯆꯤꯡꯊꯣꯛꯇꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯂꯤꯁꯥꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯒꯥꯔꯤ ꯑꯁꯤꯗ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯇꯥꯏꯃꯤꯡ ꯑꯁꯤ ꯃꯤꯅꯤꯠ 2 ꯈꯤꯇꯪ ꯉꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯁꯥ ꯑꯁꯤ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯅꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯀꯟꯅ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯌꯣꯠꯀꯤ ꯊꯣꯡ ꯑꯃꯅ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯁꯥꯅ ꯂꯣꯏꯅ ꯎꯕ ꯐꯪꯂꯝꯃꯤ, ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯇꯅꯦꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯑꯆꯥꯛꯄ ꯃꯩꯕꯨ ꯀꯥꯝꯊꯣꯛꯅꯕꯒꯤ ꯄꯥꯏꯞ ꯃꯌꯥꯝꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯁꯥꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯅꯪꯍꯧꯗꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯇꯨꯡꯗ ꯃꯩ ꯆꯥꯛꯇꯨꯅ ꯁꯤꯗꯨꯅ ꯂꯩꯍꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯁꯨ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯊꯣꯡ ꯑꯃꯃꯨꯛ ꯍꯥꯡꯗꯣꯛꯂꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯁꯥꯅ ꯃꯅꯤꯡ ꯀꯟꯅ ꯍꯜꯂꯛꯇꯨꯅ ꯍꯥꯡꯗꯣꯛꯂꯤꯕ ꯊꯣꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯀꯥ ꯃꯆꯥ ꯑꯁꯤꯗꯤ ꯃꯤꯡꯁꯦꯟ ꯑꯃꯅ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯇꯥꯏꯃꯤꯡ ꯑꯁꯤ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯦꯂꯥꯔꯝ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯅꯦꯜ ꯑꯗꯨ ꯂꯩꯍꯧꯔꯤꯕ ꯃꯩꯕꯨ ꯀꯥꯝꯊꯣꯛꯄꯒꯤ ꯄꯥꯏꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯀꯜꯂꯕ ꯃꯩꯔꯤ ꯀꯌꯥ ꯑꯃꯕꯨ ꯀꯟꯅ ꯀꯥꯝꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯜꯂꯕ ꯃꯩꯔꯤ ꯀꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯁꯥꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯊꯠꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯔꯤꯝꯇ ꯇꯧꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯍꯧꯔꯤꯕ ꯑꯆꯥꯛꯄ ꯃꯩꯕꯨ ꯀꯥꯝꯊꯣꯛꯄꯒꯤ ꯄꯥꯏꯞꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯂꯣꯏꯅ ꯍꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯁꯥꯁꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯆꯦꯝꯕꯔ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯩ ꯀꯥꯝꯂꯛꯂꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯆꯠꯄ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯁꯣꯝꯂꯣꯝꯗ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯁꯤꯗ ꯑꯃꯨꯛ ꯃꯤꯅꯤꯠ 12ꯒꯤ ꯇꯥꯏꯃꯔ ꯑꯃꯨꯛ ꯁꯦꯠ ꯇꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯩ ꯂꯤꯁꯥꯅ ꯑꯃꯨꯛ ꯇꯥꯏꯃꯤꯡ ꯑꯁꯤ ꯂꯥꯛꯂꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯒ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯂꯥꯡ ꯑꯁꯤ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯅꯝꯊꯔꯛꯇꯨꯅ ꯇꯞ ꯅꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯁꯥ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯂꯤꯁꯥꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯁꯤꯗ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯇꯥꯏꯃꯔ ꯑꯁꯤ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯩ ꯂꯤꯁꯥꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯆꯈꯥꯏꯗꯨꯅ ꯁꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯊꯣꯛꯇꯨꯅ
ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯀꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯁꯥꯅ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯑꯁꯤ ꯍꯟꯗꯕꯤꯗ ꯌꯥꯝꯅ ꯈꯨꯔꯕ ꯇꯅꯦꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯤꯅ ꯇꯞꯅ ꯇꯞꯅ ꯏꯟꯗꯨꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯅꯦꯔ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯅꯦꯔ ꯑꯁꯤ ꯂꯣꯏꯕ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯏꯁꯤꯡ ꯈꯔꯕꯨ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯁꯥꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯁꯤꯕꯨ ꯃꯈꯨꯠꯅ ꯀꯟꯗꯨꯅ ꯊꯛꯇꯨ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯁꯥꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯒꯥꯔꯤ ꯑꯁꯤꯗ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤꯅꯤꯠ 9 ꯈꯤꯇꯪ ꯉꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯩ ꯂꯤꯁꯥꯅ ꯑꯃꯨꯛ ꯃꯍꯥꯛ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯁꯣꯔꯁꯤ ꯀꯟꯅ ꯆꯤꯡꯈꯠꯇꯨꯅ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯍꯥꯛꯅ ꯊꯣꯛꯅꯕꯒꯤ ꯏꯔꯣꯏꯗꯨꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯪꯂꯛꯈꯤꯕ ꯇꯅꯦꯜ ꯑꯁꯤꯗ ꯑꯃꯨꯛ ꯌꯦꯡꯊꯣꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯅꯦꯜ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯁꯥꯁꯨ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯇꯞꯅ ꯇꯞꯅ ꯑꯃꯨꯛ ꯏꯔꯣꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯏꯔꯣꯏꯔꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯣꯡ ꯑꯃ ꯍꯥꯡꯇꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯩ ꯂꯤꯁꯥꯅ ꯍꯥꯡꯇꯣꯔꯛꯂꯤꯕ ꯊꯣꯡ ꯑꯁꯤꯗꯒꯤ ꯃꯍꯥꯛꯇꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯁꯥꯅ ꯌꯥꯝꯅ ꯋꯥꯔꯗꯨꯅ ꯇꯅꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯄꯣꯊꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯑꯁꯤꯗ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯃꯤ ꯑꯃꯅ ꯀꯟꯅ ꯂꯥꯎꯕ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯁꯥꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯍꯥꯏꯔꯤꯕ ꯇꯅꯦꯜ ꯑꯁꯤꯗ ꯑꯩ ꯅꯠꯇꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯂꯩꯕ ꯃꯥꯜꯂꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯅ ꯃꯇꯦꯡ ꯅꯤꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯅꯦꯜ ꯑꯁꯤꯗ ꯑꯃꯨꯛ ꯁꯤꯠꯇꯨꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯡ ꯑꯃ ꯍꯥꯡꯇꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯡꯇꯣꯔꯛꯂꯤꯕ ꯊꯣꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯏꯁꯤꯠ ꯃꯍꯤ ꯃꯌꯥꯝꯕꯨ ꯁꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯁꯥꯗꯤ ꯏꯁꯤꯠ ꯃꯍꯤ ꯑꯁꯤꯗ ꯇꯥꯒꯗꯕ ꯑꯁꯤꯗꯒꯤ ꯃꯁꯥ ꯃꯇꯣꯝꯗ ꯀꯜꯍꯧꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤꯕ ꯏꯁꯤꯠ ꯑꯁꯤ ꯖꯣꯔ ꯐꯥꯎꯕ ꯂꯣꯏꯅ ꯁꯧꯗꯣꯛꯄ ꯉꯝꯕ ꯏꯁꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯁꯥꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯃꯆꯦ ꯑꯃ ꯁꯦꯠꯇꯠꯇꯨꯅ ꯏꯁꯤꯠ ꯑꯁꯤꯗ ꯊꯥꯗꯗꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯃꯆꯦ ꯑꯁꯤꯗꯤ ꯂꯣꯏꯅ ꯆꯥꯛꯊꯦꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯁꯥꯅ ꯏꯁꯤꯠ ꯑꯁꯤꯗꯒꯤ ꯂꯩꯊꯣꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯤꯗꯤ ꯏꯁꯤꯠ ꯑꯁꯤꯗ ꯇꯥꯁꯟꯗꯨꯅ ꯏꯁꯤꯠ ꯑꯁꯤꯒꯤ ꯃꯍꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯤ ꯈꯔ ꯆꯥꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯁꯥ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯆꯥꯛꯂꯝꯗꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯂꯤꯁꯥꯅ ꯃꯍꯥꯛꯅ ꯊꯤꯕ ꯂꯥꯛꯂꯤꯕ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝꯗꯒꯤ ꯃꯈꯣꯟ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯁꯤ ꯃꯍꯥꯛꯀ ꯌꯥꯝꯅ ꯅꯛꯁꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯁꯥꯅ ꯃꯈꯣꯜ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯟꯅ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯒ꯭ꯔꯤꯟꯒꯤ ꯊꯣꯡ ꯑꯃꯁꯨ ꯊꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯂꯤꯁꯥꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯊꯣꯡ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯊꯣꯡ ꯑꯃꯒꯤ ꯃꯅꯤꯡꯗꯒꯤꯁꯨ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤꯕꯨ ꯇꯤꯡꯊꯣꯛꯇꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯁꯥꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯁꯤꯗ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯅꯪ ꯄꯥꯈꯠꯄ ꯀꯔꯤꯝꯇ ꯇꯧꯈꯤꯅꯨ, ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯇꯅꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯞꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯅꯕꯒꯤ ꯋꯥꯔꯤ ꯈꯔꯕꯨ ꯈꯟꯅꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯣꯏꯗꯅ ꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯁꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯇꯅꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯇꯤ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯤꯁꯥꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯆꯩꯔꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯂꯤꯁꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯅꯉꯣꯟꯗ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯨꯄꯥ ꯑꯁꯤꯅ ꯂꯤꯁꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤꯁꯤꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯗ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯂꯤꯁꯥꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯒꯥꯔꯤꯁꯤꯗ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯦꯀꯦꯟ 6 ꯈꯤꯇꯪ ꯉꯥꯏꯗꯨꯅ ꯀꯥꯎꯟꯠꯗꯥꯎꯟ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯇꯅꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯩꯕꯨ ꯆꯥꯛꯄ ꯀꯥꯝꯊꯣꯛꯄ ꯄꯥꯏꯞꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯂꯤꯁꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯗꯤ ꯅꯨꯄꯥꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯃꯈꯣꯏꯅ ꯍꯤꯡꯅꯕꯒꯤ ꯆꯦꯝꯕꯔ ꯃꯆꯥ ꯑꯁꯤ ꯍꯥꯡꯗꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯗꯧꯔꯤꯕ ꯃꯤ ꯑꯁꯤꯗꯤ ꯑꯃꯈꯛꯇꯅꯤ, ꯍꯥꯏꯕꯗꯤ ꯂꯤꯁꯥ ꯅꯠꯇ꯭ꯔꯒ ꯂꯤꯁꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯈꯛꯇꯪ ꯂꯩꯒꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯒ꯭ꯔꯤꯟꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯇꯣꯔꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯁꯥ ꯍꯤꯡꯖꯅꯕꯒꯤ ꯃꯈꯣꯏ ꯃꯃꯥꯡꯗ ꯍꯥꯡꯇꯣꯔꯛꯂꯤꯕ ꯊꯣꯡ ꯑꯁꯤ ꯇꯝꯅ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯅꯕꯒꯤ ꯑꯃꯅ ꯑꯃꯕꯨ ꯏꯟꯊꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯁꯥꯅꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡꯅ ꯀꯟꯅ ꯏꯟꯊꯣꯛꯇꯨꯅ ꯃꯍꯥꯛꯇꯤ ꯆꯦꯝꯕꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯂꯤꯁꯥꯒꯤ ꯃꯈꯣꯡ ꯑꯁꯤ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯁꯦꯀꯦꯟ 6ꯒꯤ ꯃꯇꯝꯒꯤ ꯇꯥꯏꯃꯔ ꯑꯁꯤ ꯂꯣꯏꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯁꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯟꯒꯤ ꯊꯣꯡ ꯑꯁꯤ ꯊꯤꯡꯊꯔꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯁꯥꯒꯤ ꯃꯈꯣꯡꯕꯨ ꯐꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯈꯨꯠ ꯑꯁꯤꯗꯤ ꯃꯤꯡꯁꯦꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯇꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯁꯥꯅ ꯂꯣꯏꯅ ꯎꯕ ꯉꯝꯂꯝꯃꯤ꯫ ꯇꯠꯂꯤꯕ ꯃꯈꯨꯠ ꯑꯁꯤꯗ ꯀ꯭ꯔꯣꯁ ꯃꯥꯔꯛꯀꯤ ꯇꯦꯇꯨ ꯑꯃꯁꯨ ꯎꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯄꯨ ꯐꯥꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯆꯦꯝꯕꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇ꯭ꯔꯤꯉꯩꯗ
ꯃꯍꯥꯛꯄꯨ ꯒꯥꯔꯤꯗꯨꯗ ꯇꯣꯡꯍꯟꯗꯨꯅ ꯄꯨꯔꯛꯈꯤꯕ ꯑꯦꯗꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯁꯥꯅ ꯍꯥꯟꯅ ꯆꯤꯡꯅꯗꯨꯅ ꯂꯥꯛꯄ ꯑꯁꯤ ꯂꯣꯏꯅ ꯀꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯟꯅ ꯆꯤꯡꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯗꯤ ꯑꯦꯗꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯄꯪꯊꯍꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯇꯅꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯥꯖꯅ ꯊꯝꯂꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕ ꯑꯁꯤꯗꯤ ꯑꯦꯗꯝꯅꯗꯤ ꯐꯥꯖꯟꯕ ꯑꯣꯏꯔꯝꯗꯦ꯫ ꯇꯁꯦꯡꯕꯗꯤ ꯑꯦꯗꯝ ꯃꯁꯥꯃꯛꯁꯨ ꯍꯥꯏꯔꯤꯕ ꯇꯅꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯥ ꯍꯤꯡꯖꯅꯕꯒꯤ ꯂꯤꯁꯥꯒꯨꯝꯅ ꯃꯍꯥꯛꯁꯨ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯏꯈꯪ ꯍꯣꯡꯗꯨꯅ ꯌꯥꯝꯅ ꯀꯜꯂꯕ ꯃꯩꯔꯤ ꯑꯁꯤ ꯂꯥꯛꯇꯨꯅ ꯑꯦꯗꯝ ꯑꯁꯤꯗꯤ ꯃꯩ ꯑꯁꯤꯅ ꯂꯣꯏꯅ ꯆꯥꯛꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯁꯥ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯂꯤꯁꯥꯅ ꯂꯩꯔꯤꯕ ꯆꯦꯝꯕꯔ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯔꯣꯕꯣꯠ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯁꯤꯅ ꯑꯃꯨꯛ ꯂꯤꯁꯥꯒꯤ ꯃꯈꯣꯡꯗ ꯁꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯍꯜꯂꯝꯃꯤ꯫ ꯑꯗꯨꯗꯩ ꯂꯤꯁꯥꯅ ꯑꯃꯨꯛ ꯔꯣꯕꯣꯠ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪ ꯀꯅꯥꯅꯣ? ꯑꯩ ꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯈꯤꯕꯅꯣ?" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯔꯣꯕꯣꯠ ꯑꯁꯤꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯌꯥ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯄꯥꯏꯞ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯂꯤꯁꯥꯒꯤ ꯃꯕꯨꯛꯇ ꯂꯩꯔꯤꯕ ꯑꯍꯣꯕ ꯑꯁꯤꯗ ꯁꯝꯖꯟꯅꯔꯝꯃꯤ꯫ ꯔꯣꯕꯣꯠ ꯑꯁꯤꯒꯤ ꯄꯥꯏꯞ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯁꯥꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗ ꯂꯣꯏꯅ ꯎꯍꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯗꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯤꯁꯥ ꯑꯁꯤꯕꯨ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯤꯁꯥꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯑꯦꯗꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯑꯦꯗꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯤꯁꯥꯗ ꯊꯥꯡ ꯑꯃꯅ ꯊꯤꯟꯗꯨꯅ ꯂꯤꯁꯥꯕꯨꯗꯤ ꯍꯥꯠꯇꯣꯛꯇꯨꯅ ꯒꯥꯔꯤ ꯑꯁꯤꯗꯒꯤ ꯑꯦꯗꯝꯅ ꯂꯤꯁꯥ ꯑꯁꯤꯕꯨꯗꯤ ꯏꯟꯊꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯊꯛꯇꯒꯤ ꯌꯥꯝꯅ ꯉꯥꯜꯂꯕ ꯑꯦꯂꯤꯌꯟꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯃ ꯂꯥꯛꯇꯨꯅ ꯂꯤꯁꯥ ꯑꯁꯤꯕꯨꯗꯤ ꯀꯟꯗꯨꯅ ꯇꯅꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯝꯂꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯤꯁꯥꯒꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯕꯣꯠ ꯑꯁꯤꯅ ꯂꯤꯁꯥ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯄꯣꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕꯤꯗ ꯔꯣꯕꯣꯠ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯂꯤꯁꯥꯅ ꯑꯃꯨꯛ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯑꯦꯂꯤꯌꯟ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯂꯤꯁꯥꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯒꯥꯔꯤꯗ ꯄꯤꯔꯛꯂꯤꯕ ꯇꯥꯏꯃꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯁꯥꯅ ꯇꯅꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯄ ꯇꯥꯔꯕꯗꯤ ꯂꯤꯁꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯃꯨꯛ ꯍꯤꯡꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯤꯁꯥꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯁꯥꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯦꯗꯝꯒꯤ ꯇꯠꯍꯧꯕ ꯃꯈꯨꯠ ꯑꯁꯤꯕꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯗꯝꯒꯤ ꯃꯈꯨꯠ ꯑꯁꯤꯗ ꯃꯥꯔꯀꯤꯡ ꯑꯍꯨꯝ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯂꯤꯁꯥꯅ ꯑꯃꯨꯛ ꯑꯦꯗꯝꯒꯤ ꯃꯈꯨꯠꯇ ꯌꯦꯛꯂꯤꯕ ꯃꯥꯔꯀꯤꯡ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯥꯔꯀꯤꯡꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯌꯦꯡꯂꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯀꯜꯂꯕ ꯐꯦꯟ ꯑꯃ ꯀꯟꯅ ꯎꯪꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯁꯥ ꯑꯁꯤ ꯃꯁꯥ ꯍꯤꯡꯖꯅꯕꯒꯤ ꯃꯅꯤꯡꯗ ꯍꯜꯂꯛꯇꯨꯅ ꯇꯅꯦꯜ ꯑꯃꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯥꯛꯈꯤꯕ ꯐꯦꯟ ꯑꯁꯤꯅ ꯃꯍꯥꯛꯄꯨꯗꯤ ꯑꯃꯠꯇ ꯀꯛꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯤꯁꯥꯅ ꯂꯩꯔꯤꯕ ꯇꯅꯦꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯁꯥꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯤꯁꯥꯒꯤ ꯃꯃꯥꯡꯗ ꯇꯅꯦꯜ ꯑꯃꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯃꯣꯟꯁꯇꯔ ꯃꯥꯟꯕ ꯃꯤ ꯑꯃ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯁꯥꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯕꯨ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯤꯁꯥꯅ ꯀꯔꯤꯝꯇ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯗꯩ ꯂꯤꯁꯥꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯑꯇꯞꯄ ꯃꯈꯨꯠ ꯑꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯥꯛꯂꯤꯕ ꯃꯣꯟꯁꯇꯔ ꯃꯥꯟꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯦꯗꯝꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯗꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯃꯩꯅ ꯂꯣꯏꯅ ꯆꯥꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯁꯤ ꯇꯥꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯦꯗꯝꯅꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯑꯁꯤꯅ ꯂꯣꯏꯅ ꯇꯥꯕ ꯉꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯁꯥꯅ ꯑꯦꯗꯝꯗꯒꯤ ꯅꯥꯊꯣꯛꯇꯨꯅ ꯆꯠꯅꯕꯒꯤ ꯇꯞꯅ ꯇꯞꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯁꯤꯅ ꯇꯅꯦꯜ ꯑꯁꯤꯗ ꯈꯣꯠꯄꯗ ꯃꯈꯣꯟ ꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯗꯝ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯤꯁꯥ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯂꯤꯁꯥ ꯑꯁꯤꯕꯨ ꯍꯥꯠꯂꯒ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯤꯁꯥꯅ ꯃꯁꯥ ꯍꯤꯡꯖꯅꯕ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯂꯤꯁꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯌꯥꯝꯅ ꯈꯨꯔꯕ ꯇꯅꯦꯜ ꯑꯃꯗꯒꯤ ꯂꯤꯁꯥꯗꯤ ꯐꯥꯎꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯗꯝ ꯑꯁꯤꯗꯤ ꯃꯁꯥ ꯆꯥꯎꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯇꯅꯦꯜ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯁꯥꯅ ꯁꯨꯝ ꯇꯅꯦꯜ ꯑꯁꯤ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯊꯣꯡ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯁꯥꯅꯗꯤ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯅꯤꯁꯤꯕꯨ ꯑꯩꯅ ꯀꯔꯝꯕ ꯊꯣꯡꯃꯨꯛ ꯈꯟꯗꯨꯅ ꯆꯠꯇꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯣꯡ ꯑꯅꯤꯁꯤꯕꯨ ꯀꯩꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯁꯥꯅ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯩꯅ ꯀꯔꯝꯕ ꯇꯅꯦꯜꯗ ꯆꯠꯁꯤ ꯍꯥꯏꯅ ꯈꯟꯗꯨꯅ꯫ ꯑꯗꯨꯗꯤ ꯂꯤꯁꯥꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕ ꯅꯥꯀꯟꯒꯤ ꯊꯣꯡ ꯑꯁꯤꯗ ꯀꯥꯈꯠꯇꯨꯅ ꯇꯅꯦꯜ ꯑꯁꯤ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯇꯅꯦꯜ ꯑꯁꯤꯗꯤ ꯃꯤꯡꯁꯦꯟ ꯉꯥꯛꯇ ꯈꯥꯕ ꯇꯅꯦꯜ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯇꯅꯦꯜ ꯑꯁꯤꯒꯤ ꯃꯤꯡꯁꯦꯟꯗ ꯂꯤꯁꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯣꯏꯅ ꯎꯍꯜꯂꯒꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯂꯤꯁꯥꯅ ꯄꯣꯛꯄꯗꯒꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯄꯣꯛꯄꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯣꯏꯅ ꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯤꯁꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯊꯝꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯊꯣꯡꯅꯥꯎ ꯑꯁꯤ ꯇꯥꯗꯨꯅ ꯁꯤꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯁꯥ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯂꯤꯁꯥꯅ ꯂꯩꯔꯤꯕ ꯃꯤꯡꯁꯦꯟꯒꯤ ꯇꯅꯦꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯦꯗꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯤꯁꯥ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤ ꯂꯥꯛꯂꯝꯃꯤ꯫
Masina maram oibana Lisana Adamdagi nathokutuna atopa taner amada laklami. Adubu Lisana di hairiba taner asidagi thoktuna maki game asi loidore haibse khanglami. Matam astang Lisana taner asi yengmu matam astadi taner asig manungda yamna sathiraba mibu hatpa ngamba wayar mayam tingdu lerami. Masina maram oibana Lisana sumna khalami. Aina matau karamna hairiba wayar sing usum nathokutuna chattunu haina khalami. Madude Lisana mu maki makoda siriba gari isa yengmu matam astadi maki game asi loigadaba timing asi minute ama kitang ngarami. Masina maram oibana Lisana mahak taner asidagi nathokutaba yade haina khanduna maki mamangda leriba tara asi makhata litun laka matam astadi taner asig manungda maibu kamthokpa pipe sing asi mu loina tholalami. Adubu Lisana tara asi makhata lakpa sina maram oibana maki masa asi tara asi khotatun loina soklami. Adubu Lisadi masa hingdaba yade haina khanduna tara sing asum nathoktan dum lakpa horomi. Tanja astadi mu taner asig manungda makoina hana lorpa chamber masa se hanglaklami. Masina maram oibana Adam asidi chamber sing manung changkhirami. Adubu Lisadi tara sing asi litpa loiraga lakpa matam astadi maki masa se i mayam thokhiba sina maram oibana maham asida wantharaklami. Tanja astadi Lisagi makhuta siriba gari si thokliba timer si loikhiba sina maram oibana maham asida yamna kallaba mairi si laklami. Adubu ikhang khongduna Lisa leri maham asida thong asi hangthokiduna Lisadi makha asi takhirami. Masina maram oibana Lisa asi wanthakirami. Ngehak ler matungda Lisa asi gyan tarka matam astadi mahangna leram liba sidi mahangna film asi hobada changlakhiba ahar matane nasi oirami. Masina maram oibana Lisana sumna khalami. Aina suk wana tanen mayam sing se lanthokutuna chalaba si fawbada aigi punsi si maham asida amu halagliba sidi aina maham asida hingbai karimda kanadre haina khalami. Tanja astadi tanen asi manung leriba robot asi mu Lisagi manakta laktuna Lisagi asokpa sing asibu falaga harami. Adubu Lisana di robot asida sumna harami. Aigi sa asi nangna mu falma tarbasu aina game asi amona sanaduna ai chatpa ngamlaroi. Masina maram oibana ai asi maham asida hatokpiro harami. Madude robot asina mu Lisagi waisi tara matung asida Lisa asibu halaga haiduna robot asigi maya manung asidagi machin tumba jolamo tholalami. Adubu tanja astadi Lisana loina ningsanglalami. Adangi atatpa makhol aduda mahangna tetu khara urakhibadu. Masina maram oibana Lisana adangi makhuta yehoba tetu sing adubu maki mamangla leriba falang asi yektuna mahangna yengma matam astadi mahang loina khamawlami. Marking asina takliba arrow sing asidi aikoina tanen asidi thoknabagi lambi taklibani haina khanduna Lisana mu mahaki makhuta siriba gari si jengjaduna mahangna sumna khalami. Aigi khutta siriba gari asi makhada su aina Muhammad stigi thoknabagi marking kya amasu mahaki makhuta jeglangone habasi khanglami. Masig matung Lisana robot asida sumna hairami. Nangna ai asibu heartbeat mahuta aigi sara sokliba sing asibu amukta fan bi harami. Masig matung robot asina Lisagi masara sokliba sing asi loina falami. Masig matung Lisana mahangna hana lakiba lami sing asida mathang lakpa horami. Adubu Lisadi hana tanen asi lakiba sina maram oibana mahangna lambi chimfa farduna kana lakpa horami. Adudi Lisana dum lakpa matam astadi mahangna na thengnakhiba asoba isit maisi thengnarami. Masina maram oibana Lisana maki makhuta siriba gari asibudi asowo isit asi lupchanduna gari asibu sogdohalaga maki makul asidagi lathokpa matam astadi maki makul asidaju edangi makhuta yakhiba tetu asiga chap manana ero ahom jeklami. Asig matunga Lisana maki makhutagi lathokpa gari si paiduna kanna chatu laka matam astadi mahangna hana oi thangma khannu chakhiba tanen ani leba maham asi thengnarami. Adude Lisana maki makhuta yekliba ahan be rosi khunjanduna yengma matam astadi mahangna chakkadruba tanen asi ye thangba tanen asi orami. Adude Lisana mu ye thangba tanen asi kakhatuna laka matam astadi mahaki mamangda mu tanen ani lerami. Matam astadi mahangna chakkadruba tanen asi mu oi thangba si orami. Masina maram oibana Lisana oi thangba tanen asi kakhatuna mu laklami. Mataw wasuma tawduna Lisana maki makhuta yekliba marking asi yengduna tanen sing asi mathang lakpa horomi. Mahangna sum lakpa matam asida mu maki mamangda maine loina chaklaba Adam asi lerami. Masina maram oibana Lisana mahangna Adam asibu maham astagi chatkhinabagi mahangna pairiba gari asibu atopa tanen amada langchanduna Lisadi mahangna chakkaduba tanen asi manung famdu lerami. Masig matungda Adam asina Lisagi gari si makhon si tabada Lisa leraboi khanduna gari sig marak chatkirami.
Adui Lisana mu Adam si chakra matung asida mahakna chatlage haiduna mahaki makhuda yegliba tetu asidi yengma matam asidi mahakna chakkadoba tanen asidi mahakna gari bu langchankhiba Adamna changkhiba tanen asi oirami masina maram oibna Lisa asi yamna matha sadu lerami adubu Lisagi mahamdadi hojik option amata leitaba sina maram oibna Adamna changkhiba tanen asida changlakko matam asidi haiba tanen asidi yamna toptoba tanen mo oirami haibadi tanen asi yamna chawrba sa amagi chakhaw amagi monga lerami adudi Lisana mu mahaki gari sibu khungatba matam asidi Adamna Lisa si maham asi laklab si khanglami masina maram oibna Adamna Lisa si halaga tawraklami adubu Lisa di tanen asigi manungdagi kana chenthoroktuna lakka matam asida mahaki gari asida mu minute ama khitang ngairami masina maram oibna tanen asigi manungda hantorakliba safety oinabagi thong macha asigi manungda Lisa si lotkhirami matam asidi Adamna Lisagi manaka laktuna Lisagi thong asu hangto hairami adubu Lisana di yamna sawduna mahaki khutrai asibu Adam dulami masig matungda makhoi gari da leiriba timing asi loiraduna maham asida mai asi kana charaktuna mai asi lakpagi mohota mai asi lakhiramde matam asidi Lisana leiriba mingshena khajaliba thong achi hantoraklami masig matungda Adamna Lisa asibu halagaina tarokpa asidadi Lisana maki makhong asina Adam asida kana kauksalami madugu sumatakta Lisana leiriba ka asigi chamber asi masa matomda inthorokpa sini maram oibna Adam asidi mahaki mako asi maham asida kaiduna makte maham asida shiorami asigi matungda Lisana sum lakka matam asidi mahakna aroiba thokuduriba tanen asi maham asi jorami matam asidi Lisana mahakna chakkuduba tanen asi yet thangma tanen asi oirami adubu ikhang khongduna yet thangma tanen asidagi nupi macha ma tholalami matam asidi Lisana nupi macha asi ubada mahak yamna angakong forami tasingmudi nupi macha asi atai kanam to oiramde Lisagi sikraba machanupi nina oirami amuksu Lisana kaptuna maki machanupi nina da sukna hairami nangna sikra matungda aigi punsi si mathong marang khangdabide leirakpani adubu haujiti aina nanga thengnare haiduna Lisa si kaptu lerami adude nina na mu maki mama Lisa da sukna hairami ima ngasi hariba numit asidagidi nangna ai asibu thadokpiganu hairami masina maram obinong Lisana machanupi da sukna hairami hoi ngasi hariba numit asidagi aiga nanga puna lemina gadrubini hairami asina maram oibinong machanupina mahaki mamana sumna hairaklami ima adu oiba tarabadi aiga loinana oi thangma thong asida chakhrasi hairami adudagi Lisana kaptuna machanupi da sumna hairami ichanupi nanga aiga hauji chaminaba yararoi nangdi ngasidagina numi kyanegi mamangdagi sikhrabani madugu sumathakta imana sanaragliba game asi hauji phabo lobe ngamdri adubu aina hauji game asi loisannabagi ye thangba thong asida aina chakkadrobini haiduna Lisadi machanupi si maham asi thamlamduna ye thangma tanen asi lakpa horami adubu machanupi asinadi mama asi kaujadun lehorami matam asde Lisana maki machanupi na mangonda kauba tarabasu machanupi na hairiba wahi sing asi tadabida tanen asi tholoktuna maham asde thololami masig matungda Lisa asi kaptu lerami amuksu Lisana mahaki aroiba tanen asi da phawtorko matam asdedi mahang lagliba tanen asi mamangda yamna chawrba thang ahombu tongan tongan mahamda tongan tongan ba second ni matungina mathak makha adum tawdu lerami adubu Lisadi yamna pakharpa tarabasu mahakti maham asdegi thoktaba yade haina khanduna mahakna ahanba thang asibu nanthonabagi tawrami ahanba thang asi second mari gi matungda thang asi makha tar koirami adui thang asina mathakta kakharku matung asidadi Lisana second mari gi manung asida ahanba thang asi nantholami amuksu anisuba thang asi second ahongi manungda mathak makha sanaba oirami adubu Lisana di second ahom asi ngairaga hairiba thang asi sum nanthoralami adubu aroiba thang asi di second ani khudingi thang asi makha dom tarpo oirami matam asida Lisa asi maham asdegi thoktaba yade haiduna mahakna aroiba thang asi bu nanthokuna tholko matam asdedi mahaki makhong asi thang asina kaktun lehorami masina maram obina maha asi yamna narduna kanna laugdu lerami masig matung Lisana thang sing asi loina nanthokku lakpo oiba tarbasu mahanga tholakaduna maham asidi mingshena manong khadu lerami masina maram obina Lisana sumna khalami aina sukwana maham asi yorpa tarbasu aigi punsi asidi karimda kanaba leitre hairami adubu tani asig manung damu achakpa maibu kamthokpa pipe sing asi loina tholalami masina maram obina Lisana mo sumna khalami ai haujiti maham asida sijaraga haina khanduna mahak mamit usanduna maham asida tumthakirami tanja asidi mai kamthokpa pipe sing asi
mai kamthoktabida masa matuna changkhirami asig matungda lisan leiriba asig mathakta thong ma hangtoraktuna lisagi masasi masa matunda mathakta paikhatkirami ngahak ler matungda lisana gyan tarko matam astadi maki masa asidi yamna fajaraba waterfall amagi marakta lerami masina maram wabna lisasi yamna haraujarami adugi sumathakta lisan leiriba asig manakta lisagi masanupi siru mahamasi lerami amuksi lisana masanupi da sumna hanglami ichanupi aigi sasu sirban harami adu machanupi nadi pakumasun piraklami ima nangina saasi masing thingamdana sikhrabani harami machanupi ge wahai star matung dong lisana machanupi da sumna hanglami ichanupi aigi saasi siba tarabadi aina mahamasida hujik kari tawgodunu harami adudi machanupi na mama da sumna harami ima nangna mahamasida karimna tawgodaba nate nangna mahamasida dum laigadabani harami matamasida koina loina khawmangalami lisana leiriba mahamasi pitribi natte asibagi thawaina leiba sargara hariba mahamadubuni amuksu film asidagi akoina loina khawmangalami lisagi punsi asi matau karamna mahamasi lakhibano haiba tarabadi adamna mahangasi hala matung asida mahangna tanen kya asida lanthokuna mahangna chelakpa papsing du loina koklaga sargara asida mahangna jorpo orami sinesi ulaga movie siga roborami mayanu movie sib nungai biraba tarabadi channel asibu sungsoi chodana subscribe tawbiramu